Kurumjari, Times of Manipur, Tom Tipiki, The Morning Talk, Reading the Voice, Ming Tabi, quite Punamaram Noxeri. In Pan the Pong Libaton, Tonga Pausi, sing the Kadikram Pausing, the Muru Pausing, will be Habadu, Miam Puna coming in with Tanzado, Mutangan and Logi. If on the Pong Pausi, sing Manunda, Ilipak Pauseda, Novel coronavirus taken up a private zone state, a city hospital, Kudimata isolated bed, Tamnakan Kray Hibakoi, Kirazogi Wafam, a Kotogo Fongi, the box item da, Mori the Gisang Pama, sing never the Gims, the Langly have a poem Shiori. Atopa Pau Singa, MPS Sigi, a Swabashing, CBI in a ticket Lagani, official Amashumay, never sing Sapakadori, have a poem Shiore, Makata Pau Singa, Handaki Budgeta, any region, South and being Tamli, hydropower project of Pausina. Pak Pausigi, a hand Malamai the Pongba, Mapungoba, Musungu Pausing Way. Makatarak the Eastern Express, Malim Yuna Northern coronavirus case, listening Tratuk Sanipal Kuntramato Shure, India the Ahum Shure. Manipuri private hospital Kudimak Mitna single Henaba, Pamung Taratong and Rizab Toduna, Tonaba Department Kangankre. Coronavirus taking out talking about arsenic album Kuntra, Yentok Nova Kangankre. I have Paus Power, do Makatarak Pausinda. PMMVY Nintina Packet Pada is the sing Sangdam Nabada Manipur, whom should Tare have a power Mushiori. Aduate pausing the hydropower project sing Lincoln Nabakangan. PS Ogitok Executive Council election Pangtok Lagani. MPS in a lower civil services man exam, listening in Tratuki Matang, the CBI in a FR, look at have a power Snakeway, Eastern Express came upon your pausing way. Bona Pum Pausedana, MPS Sigi. Combined competitive exam, listening in Tratu, Tingnaba, CBI in a case, look at Trey have a pause, not hand of power, and Makata pausing da. India, the coronavirus, Nava, Mui Ohum Shure, say another Siki Migi Machine. So whom from Fumato Yokre, confirmed to win the listening Trat at Sani Hele. My mother, Sang Lobo Joy Purmasa, am sing the Girim Satamcre. Mapaleba, Halapomani Purimasa, some of the Fumapal Shure have a pause, not hand of pausing oily, and Makata pausing da. In fun, Isikungang Amada modern bliss, or allow Tokadori. College was asking a class boy Kongjang, Sanction Cre, have a pause, no Pona Pum Pausigi, with Mapunga, Hamla, the Ponga pausing already. Naharol Todangi Pauseda, MPS in a conduct of no packet Kiba, CSCE, the Singani Sumna, Tratruki, a sway Tizinda Shiva in the case, they start Okre. Niranjana, Americagi, Louis Burgerski, record to Guidona, Guinness record claim Tokre. Nupi Amasakang the Basing the Tang Yalam Badigi like a military army came the Landakre. The Manipur Agriculture and Products and a livestock marketing promotion and felicitation been listening in Trates Sakana past to view have a comluki Paumushi. Makata Puhil and Pau Pauseda Manipur Civil Services combines competitive men examination listening in Tratuki Watok High Court order Matungina CBI na MPS Senaba officials in Matak case restart though have a pause na hand but where and Makata pausing the minor sing with the Miu Emalekidaba MSPDCL na Lupa Lactra whom do listen Marfugni Toy Pin of a quarter can have a palm Shiori. Makata pausing the coronavirus, we get a Singnava case a memorial Technacre, have a palm Yaure at a pausing the Kerala the coronavirus. A home super case Technabadi Center na tax post same cre Anabamasing Hengalapayari have a pause na wheel and Pogi, Mapunga pausing way. Sangai Express na coronavirus. Manipur state Sampan Mari Takre, Karasu Tagadori. Kerala confirmed case home shukre have a pause na Hama pausing way, Aduato pausing da. CBI na MPSC exam listening in Tratuk, Tiganaba case restart to have a palm Shiori, Adu pausing the Bishorjet. Hydropower projects in Pakat Agani, have a palm Shiori. Makata pausing the push up the Niranjan and over the court Tamcre. Nasisu quarter surrender to Cre, have a pausna, for Shanghai Express, Hanmalamai the Pongba, Mapungo pausing way. You will look personally about pauseda, Watok, Wakava, MPSC men exam listening in Tratuk. CBI na MPSC officials in Mataka case no Cre, have a pause na Hanmo Power, although Makata pausing the Sham Kumagi disqualification case are hearing Nashini have a pause Yori. At a pausing the Mainasino Sikraba Amagiloina with the Lupa Lak Trahum do listening Marfu, Nitoi Pin of Kangankre. Garigi high beam lightning without the extent care tole. Poke with the Nali Pamasam who don't have a pause now. Sanalebak pauseki Mapungo pausing way. Nashi Sugumlaba in Panda Pongliba, Tongan pauses in a secret Canana with the Mota, Equi Kumazeraba, social scientist, Danabi Lysram, Equi studio election, no labire, Tamu Sutaramuxeri.
ꯇꯥꯃꯣ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ MPSCꯒꯤ ꯑꯩꯈꯣꯏ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ CBIꯅ ꯀꯦꯁ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯁꯥꯝ ꯀꯨꯃꯥꯔꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯑꯃꯁꯨꯡ ꯅꯨꯡꯗꯥꯡꯗ ꯐꯣꯡꯅꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯥꯎꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯄꯤꯔꯦ ꯐꯣꯡꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯎ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟꯗ ꯐꯣꯡꯅꯕ ꯄꯥꯎꯁꯤꯡ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯕ MPSCꯒꯤ ꯃꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 13,000ꯁꯤ CBIꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ MPSCꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯅꯕꯒꯤ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅꯤ ꯃꯁꯤꯃꯛꯇꯤ ꯇꯥꯃꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯄꯗꯤ ꯄꯥꯝꯅꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯇꯥꯃꯣ ꯃꯤꯠꯌꯦꯡ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ MPSCꯒꯤ ꯄꯔꯤꯈꯥ ꯂꯧꯕ ꯒꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯉꯥꯡ ꯈꯟꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯀꯃꯤꯁꯟꯁꯤꯅ ꯈꯟꯕ ꯑꯉꯥꯡ ꯑꯁꯤ ꯌꯥꯝ ꯑꯐꯕ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯒꯨꯟꯗꯨ ꯂꯩꯕ ꯑꯉꯥꯡꯁꯤ ꯈꯟꯐꯝ ꯊꯣꯛꯄꯗꯨꯅꯦ ꯀꯔꯤꯒꯤꯅꯣꯗ ꯃꯣꯏꯁꯤꯅ ꯍꯌꯦꯡ MCS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ MPS ꯑꯣꯏꯔꯁꯨ ꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯁꯦ ꯑꯅꯤꯅꯤ ꯚꯣꯠꯇ ꯀꯥꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯣꯏꯗꯤ ꯃꯇꯝ ꯂꯩꯇꯦ ꯆꯍꯤ 5 ꯄꯥꯜꯂꯝꯃꯒ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯃꯨꯛ ꯀꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯤ ꯍꯦꯛ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤꯅ ꯄꯦꯟꯁꯤꯟ ꯆꯠꯄꯐꯥꯎꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯁꯦꯝꯕꯗ ꯌꯥꯎꯔꯗꯧꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯣꯏ ꯊꯧꯗꯥꯡ ꯂꯧꯔꯤꯁꯤ ꯃꯣꯏꯅꯤ ꯑꯗꯒꯤ ꯏꯚꯟ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯦꯝꯃꯝꯕ ꯊꯥꯏꯅꯒꯤ 1935ꯀꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯁꯤꯡꯁꯤ ꯂꯩꯔꯦ ꯗꯥꯏꯔꯥꯔꯀꯤ ꯂꯥꯛꯀꯥꯟꯗ 1990 ꯂꯥꯛꯀꯥꯟꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯏꯂꯦꯛꯁꯟ ꯀꯥꯕ ꯌꯥꯎꯔꯦꯀꯣ ꯄꯨꯂꯞꯁꯤ ꯄꯨꯜꯂꯒ ꯂꯩꯕ ꯉꯥꯛꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯁꯤꯡꯁꯤꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯐꯤꯁꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯦꯗꯚꯥꯏꯁ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯁꯦꯝꯃꯝꯕ ꯄꯣꯠꯇꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯗ ꯀꯟꯁꯔꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯁꯤꯅ ꯑꯦꯗꯚꯥꯏꯁ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯐꯕ ꯏꯔꯝꯗꯝꯒꯤ ꯀꯥꯟꯅꯅꯕꯒꯤ ꯐꯖꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯁꯤ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯅꯅꯤ ꯀꯃꯤꯁꯟꯁꯤꯡꯁꯤ ꯇꯁꯦꯡꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟꯗ ꯌꯥꯎꯔꯒ ꯌꯥꯝ ꯑꯣꯇꯣꯅꯣꯃꯤ ꯑꯣꯏꯍꯜꯂꯤꯁꯦ ꯈꯨꯠ ꯁꯥ ꯊꯤꯡꯖꯤꯟꯍꯟꯗ꯭ꯔꯤꯕ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯍꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯐꯕ ꯈꯟꯅꯅꯕ ꯃꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ MPSCꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯣꯏꯅ ꯃꯣꯠꯄ ꯍꯥꯏꯁꯦ ꯆꯦꯡꯀꯣꯛ ꯑꯃꯅ ꯆꯦꯡ ꯃꯔꯨ ꯑꯃꯅ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯍꯜꯂꯦꯗꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯐꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯃꯥꯡꯗ ꯈꯟꯈꯤꯕꯗꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯗ ꯄꯥꯎꯈꯨꯝ ꯆꯦꯁꯤꯗ 9 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯖꯤꯂꯦꯇꯔꯒꯤ ꯁꯣꯏ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ 35 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯒꯤ ꯁꯣꯏ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ 35ꯗꯨꯒ 9ꯗꯨꯒꯗꯨ ꯄꯨꯂꯞꯅ ꯄꯨꯜꯂꯗꯤ 12ꯅꯦꯕ 12ꯃꯨꯛꯇꯤ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯕ꯭ꯔꯥ ꯁꯦ ꯌꯥꯝꯈ꯭ꯔꯕ ꯃꯁꯤꯡ ꯄꯣꯌꯥꯝꯁꯨ ꯌꯥꯝꯖꯗꯕꯀꯣ ꯏꯁꯝ ꯁꯝꯅ 32ꯁꯤ ꯄꯨꯂꯤꯁꯀꯤ ꯄꯣꯁꯀ ꯌꯥꯎꯔꯒ ꯈꯜꯂꯤꯅꯦꯕ ꯑꯗꯨꯗ ꯁꯤ ꯌꯧꯅ ꯃꯁꯤꯡꯁꯤ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯝꯃꯒꯗꯤ ꯋꯥꯈꯛ ꯌꯥꯝꯅ ꯂꯥꯟꯅ ꯆꯪꯕ ꯇꯥꯔꯦꯅꯦ ꯑꯗ ꯃꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅ ꯃꯥꯏꯊꯤꯍꯧꯔꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯁꯥꯗꯤ ꯇꯧꯖꯕ ꯄꯩꯁꯥꯗꯤ ꯄꯤꯖꯕ ꯉꯝꯖꯍꯧꯗꯕ ꯃꯁꯥꯅꯗꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯤꯕꯅꯤ ꯄꯔꯤꯈꯥ ꯊꯥꯃꯤꯟꯅꯕꯁꯤꯗ ꯃꯃꯥꯟꯅꯕ ꯈꯟꯈꯤꯕꯁꯤꯡꯁꯦ ꯁꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯁꯣꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯁꯦ ꯂꯣꯏ ꯈꯪꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯍꯧꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇ ꯑꯐꯕ ꯑꯉꯥꯡ ꯈꯟꯖꯅꯕꯒꯤ ꯇꯧꯐꯝ ꯊꯣꯛꯇꯨꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁꯁꯤ ꯁꯥꯡꯕ ꯄꯣꯠꯅꯦꯕ 2016 ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯗꯣꯔꯤ CBIꯅ ꯀꯦꯁꯁꯤ ꯐꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯦ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯀꯣꯔꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯕ ꯗꯤꯔꯦꯛꯇꯤꯞꯁꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯥꯒꯤ ꯊꯧ ꯄꯨꯕ ꯂꯩꯕꯤꯔꯤꯁꯤꯡꯁꯦ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯖꯔꯁꯨ ꯌꯥꯝꯅ ꯁꯤꯟꯁꯔꯤꯇꯤ ꯂꯩꯕꯀꯣ ꯑꯗꯒꯤ ꯃꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯕ ꯂꯩꯕꯥꯛꯀꯤ ꯈꯔ ꯐꯖꯅ ꯈꯟꯕ ꯑꯗ ꯃꯁꯥꯁꯨ ꯌꯥꯝꯅ ꯃꯣꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯈꯟꯗꯅ ꯑꯗꯩ ꯁ꯭ꯇꯥꯐꯀꯁꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯟꯗꯔ ꯗ ꯁꯨꯄꯔꯚꯤꯖꯟ ꯑꯣꯐ ꯍꯤꯝꯀꯣ ꯐꯖꯅ ꯇꯧꯔꯒ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯑꯣꯡ ꯈꯔ ꯇꯥꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯐꯗ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯄꯔꯤꯈꯥꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯕꯁꯨ ꯐꯩꯅ ꯈꯜꯂꯤꯀꯣ ꯍꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯃꯌꯥꯝ ꯂꯩꯍꯧꯏꯗꯅ ꯃꯣꯏꯗꯤ ꯄꯨꯔꯥ ꯃꯣꯏꯒꯤꯕꯨꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯆꯥꯗꯅ ꯁꯦꯀꯨꯔꯤꯇꯤ ꯄꯨꯗꯅ
adagi yumgi oiba mar luhong khongdong masu yaramani ko plan tawdana magi tongana punsi mahing amagi asa mayam leirambadu kairambadi ai ko adubu manipurgi parikha amuk to ka dum thabi ai hoi makhoi na pass tawk ta gadi akhoi sumani ha sumani thokong ta jam phange du hai bandagi sibai gi cases na koi manipurgi itihas na koi lambi amadi oirgadra ni ya thajai o dawo do makha ta ga paw अखोई गेलगी पावनी अखोई हुजिक होई एनबीएन रुसिंग नि सुसिन सरकार से कोई मिनिस्टर ने यारे बते श्याम कुमार की मथक कोई थारखिबा कोई डिस्क्वालिफिकेशन की केस अदुगी अरोई हियरिंग जिंग सी पुंग तरागा मखाई ता मतम द स्पीकर की ट्रिब्यूनल चथरगनी है पावम सियोरे मसिमक्ति म्याम पुनम नंगाइनरगा लाकनी ओरैबा ngasi ओरैबा अखोई स्पीकर की अरोई हियरिंग असना अखोई मणिपुर की राजनीति अनो मायोलम सु सकद्रा हाना मी राजनीति नै नमो कयाम सु नैनरी अदु राम सु तबि अदु मसि तमो कमाई येंबे ट्रिब्यूनल दबि लेरी अदु होय याम हेना हाइबदि नते को मणिपुर की जी खरा इकाई निङाई ओय होय इकाई निङाई ओय हाइबदि अनौबु नते मणिपुर की सांग्रब सही सिदा सोंथोक सोंजिन जी ओवरऑल इंडिया दे कोइसिना खरा हेनबो निङे aduna tasengna khoigi edul sida magi anti defection law ji pass tor pase masi bharat ki wena ju india ki so du mangai akhoigi lengak pasing si mantri oidradi lengak ko hinada bagumba adagi opposition oiraga di hinada bagumba tasengmadi prajana juni habadi mantri oina leiraga praja jingsina yamna thabai ngang phangani adu torne na yamna kanna tak pai ta aduga apho opposition da leramba assembly da kaida aran ohi puthokna phasana kana ba toramba khoigi ari ba politician legi da bana teba ma lambi thong sembadi ngamdre ko thabai ngang hapadi ngamdre aduga manipur pumba gi oina di kana ba di pidana adugumba ji moi mithana roeba aduga election da ju vote card tab ju yaiba ma ka khra ke doni hayeng assembly da khra laura tu khani haidana ko opposition ji ta seng linga di leibak tu phadoi ne ba ada khoi gi di minister woina ba hona ba jida songthok songjin ji to ba jida ngalinge de yam lakhi badu sigi law jina by anti defection law jina control toraga political stability ma phajana maintain tor gi uidana sangraba congress ki lenga tu da sai tramga si da kasu tor te dana fer hai de ba ko mani ado hojiki chonba myam yaurangani lusingba pamba myam yaurangani mantri phangba myam yaurangani yadabadai tokhibadu hoy ado masi karim ta khandana handaki khoigi sam kumar case sidana tana congress ki tare amju changi hekta songjinba khotpa masi tawbaji masagi political my principle leitaba ideology the committed oidabgi chaw gudam phangidana adubu handakti si lengba yararoi ko हाइफेट सांगना स्पीकर माना मागी तोबम तोबस पोर साथी ने कॉन्स्टिट्यूशन जो पी अतेन कुटिंग दनबगी पोट पो पी बदुने हाई कोर्ट ना स्पीकर ना मोट पीरेसनु गाइना पी दो अदुबु सुप्रीम कोर्ट तकथरे को चयोन मरी हाइजे जाम सांग नते नद्रा सी मनुंग जिदा लोइसलो हापनिना ngasi gi tribunal jina magi reserve torusune numit kuina leibi aroidana go ado atabi mdi khangani atabi ji khangbada kari bo atabi oidoino irai laina khangmunga me magi vote si kar ga wasak lodring da dum asomda chongrabane ba aduna in khanjabada magi tribunals na pi pochida soidana maki tuone na thajab du lei ko taugi herdi mapanda state khar da tawgidana ngalingai du da resignation tok thoga by election to whatever sam kumar gumbasidi ando kende goina di bosi lebgi ka do ni masayam phai ko jam phai ma thabak phasan toyi phasan semi education dam thawai yawi health yawi lambi so yawi miyam jana loini ko ajuda adu me am du tawjarazu sigi party gi oiba my principal da kai leibini na idea dumaina nganna tomaga by election ji tha tarubung tawduni dana anganna tawthokraga hoise men ta le madi am phane khale aduna ju matung ta param ju oidana adu hojikti matam ju tele na tra by election kai gum phar ta ri soi torni khara political career da di phattaba black
ꯃꯥꯔꯛ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯍꯧꯕꯒꯤ ꯄꯣꯠ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅꯕꯨꯗꯤ ꯑꯗꯨꯒꯨꯝꯕꯒꯕꯨꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯐꯕꯗꯤ ꯅꯠꯇꯦꯅ ꯈꯜꯂꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯁꯨꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯁꯦꯝꯄꯜ ꯃꯔꯤ ꯇꯦꯁ ꯇꯧꯅꯕ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯈꯔ ꯑꯃꯁꯨ ꯊꯥꯒꯗꯕꯗꯤ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯑꯗꯒꯤ ꯕꯦꯠ ꯃꯁꯤꯡꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯅꯕ ꯈꯣꯠꯅꯕ ꯑꯩꯈꯣꯏ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩ ꯍꯦꯜꯊꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯥꯖꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯀꯦꯔꯂꯥꯗ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤ ꯀꯦꯁ ꯑꯍꯨꯝ ꯑꯃꯁꯨ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯔꯦꯗꯒꯤ ꯆꯪꯉꯛꯈꯤꯕ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔ ꯃꯆꯥ ꯑꯃꯁꯨ ꯉꯔꯥꯡ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯏ ꯃꯗꯨꯃꯛ ꯀꯟꯐꯥꯔꯝꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯔꯤꯌꯗ ꯊꯝꯃꯤ ꯁꯤꯒꯨꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯄꯥꯏꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯨꯔꯕ ꯆꯠꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏ 194 ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯔꯤ ꯃꯣꯏ ꯍꯥꯏꯔꯤꯕ ꯁꯤꯝꯇꯣꯝꯁꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ 23 23 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯪꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯗꯣ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯍꯦꯜꯊ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯤꯁꯤꯗꯤ ꯌꯥꯝ ꯐꯖꯕ꯭ꯔꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯔꯤꯕ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯃꯣꯔꯦꯗꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯁꯤ ꯑꯣꯏꯗ꯭ꯔꯁꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯥꯝꯅꯩ ꯑꯗꯣ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯏꯆꯦꯛ ꯆꯦꯛꯁꯤꯟꯗꯕꯀꯣ ꯑꯗꯣ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯐꯝ ꯊꯣꯛꯄꯁꯤ ꯂꯧꯗꯕꯁꯤ ꯌꯥꯝ ꯁꯥꯡꯅ ꯎꯏ ꯍꯣꯏ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯟꯇ꯭ꯔꯤ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯡꯗꯨ ꯌꯥꯝ ꯂꯤꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯣꯚꯔꯑꯣꯜ ꯆꯥꯏꯅꯥꯗ 364 ꯁꯤꯔꯦ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯁꯦꯡꯕ ꯔꯦꯀꯣꯔꯠ ꯄꯤꯔꯝꯗꯕ ꯌꯥꯏ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯀꯟꯐꯥꯔꯝ ꯇꯧꯕꯁꯤ 13,900 ꯍꯥꯏꯁꯤ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯦꯔꯂꯥꯁꯤꯗꯤ ꯌꯥꯝ ꯄꯥꯛꯇꯛꯅꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝ ꯑꯇꯩꯗ ꯌꯥꯝ ꯂꯩ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯀꯦꯔꯂꯥꯒꯤ ꯏꯟꯀꯝ ꯌꯥꯝ ꯋꯥꯡꯕꯁꯤꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯄꯩꯁꯥ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯥꯟꯖꯕ ꯅꯠꯇꯕ ꯃꯄꯥꯟꯗꯩ ꯂꯥꯛꯄꯁꯦ ꯁꯤꯅꯁꯨ ꯀꯦꯔꯂꯥꯒꯤ ꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯐꯕ ꯑꯃꯅꯦꯅ ꯂꯧꯅꯩꯌꯦ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯍꯨꯝꯐꯨꯃꯨꯛꯇꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦꯗꯅ ꯍꯨꯝꯐꯨꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯗꯅ ꯌꯦꯡꯉꯤꯗꯅ ꯑꯗ ꯑꯌꯥꯝꯕꯅ 14 ꯗꯦꯖꯅꯤ ꯃꯣꯏꯁꯤꯀꯣ 14 ꯗꯦꯖꯁꯤꯗ ꯃꯥꯒꯤ ꯂꯥꯏꯍꯧ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁꯤꯝꯇꯣꯝꯗꯨ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯝꯈꯤꯗꯣꯏꯅꯦ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯀꯣ ꯑꯗꯨꯒ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯗꯣꯏꯅꯤꯗꯅ ꯑꯗ ꯌꯥꯝ ꯂꯤꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯁꯤꯗ ꯁꯦꯝꯕꯁꯦ ओवरऑल इंडिया की 1999 है लिसिंग अनीमुक आइजे सिंगनरीनीदना येंगदोइनीदना अद मसिदा खरा अदुमाइना अखोगी पॉजिटिव ओइरब यावबदो अदु ngasi थमिबा बाय सेपरेट यूनिट तौरगा येंगिबा मोंग सिदा येंगागा मालेम गुइना तौरगदोइसे अनाबदु थमजल्लगा मंगोना सदोंद्रगा माना करिगुंबा लायमगमददा लेगिद्रगदी अतोपदा तौद्रगदी मिनिमाइज तौरिदो अदुना अदुमक्तुनी चाइनादा हुजिकी युहानदा तौरिसिसुको अदा अखोइसु सेक्शनना ngसाइगी मयुमदा हनग्रबजिंगदो अदु मा मेडिकल डिपार्टमेंट बुदी मोइदो विजिलेंस तौरी खोली मोइगी येंगजल्ली अदुगा मोइदमक्ता तौम थोबो तौरी गाना हाइबसि सेंगना तौबिबम चंगेको मरमदी मागी सेना सिनेबा तामजि चुम्बा चुमदबा विंडो पेरियड हाइबदो 14 days ni manung da torokadaba potnina adu yam fajan tawibam changi akhoi da sum chorak poma sum yengoi mong du toraga he anaba yawra di heta sandora ka doineba manipur gumba di yamna ju hygienic oiba nataba dagi miyam jingsina ju health consciousness sikara watli haba tare ko aduna akhoi da khutsa hamdana yam toy hamwai ne bajise ado koi handshake ji pa taw da tawne natra handshake तौनबजे आइदी आइने सुम खंजबदा यामना चौखटप लमगिदी इन एवरी वॉशरूम दा खुसा हमदोंना मपान थोप खोपगी लेदना अखोइदी मपान थोपम जु किया लेते मपान जु पतोक ते थोय अदु खुसा जु पक्सो तो सोने नत्रा अदगिदी स्माइन लेरिबा फिल्म जिदा मा हेल्थ केयर जि खरेना प्रजाना जु ज्ञान ताबीबा सरकार न जु तोबम थोप तोबको अदुगा ख्वाइदे नुआइत्रिबदी मोरे ग जिरी ग जि अनिसिदी होय मोरे दबुदी जयपुर की मी अमा मागी हजिकपुदी मागी रेजी थादोगा मीजी टेम्परेचर ले लेते खंगमनि न खुदोंग थीबदी नत्रे मी लिगना लाको बॉर्डर दी प्रॉब्लम नते अदुगा जीडी गुंबचिदा सामने जु खोय सिंगबल ले राय रको अदा जीडी द लाइबसिदी खरम लाखरे
ꯂꯥꯛꯈꯤꯕꯁꯤꯗ ꯃꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯐꯣꯡꯉꯛꯄ ꯂꯩꯔꯦꯅ ꯑꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝꯅꯗꯒꯤ ꯄꯔꯃꯤꯠ ꯂꯧꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅꯦ ꯃꯁꯥꯅ ꯆꯤꯡꯅꯩꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯕ ꯀꯥꯡꯕꯨꯗꯨꯅꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯣꯜꯃꯣꯁ ꯇꯧꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤꯁꯤꯃ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯁꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯕꯥꯏ ꯔꯣꯗꯇ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯌꯥꯔꯤꯉꯩ प्रꯖꯥꯁꯨ ꯑꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯗꯒꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯈ꯭ꯔꯦꯗꯅꯀꯣ ꯃꯣꯏ ꯃꯦꯗꯤꯀꯦꯜ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯃꯒ ꯁꯨꯄꯔꯚꯤꯖꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯣꯜ ꯗ ꯔꯤꯄꯣꯔꯠ ꯊꯤꯈ꯭ꯔꯦ ꯂꯧꯈ꯭ꯔꯦ ꯑꯦꯁꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯐꯖꯅ ꯆꯦꯛꯁꯤꯟꯕ ꯆꯪꯉꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯅꯁꯨ ꯆꯦꯛꯁꯤꯟꯕ ꯆꯪꯉꯤ ꯁꯤꯗꯤ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤ ꯂꯝꯒꯤ ꯃꯣꯠ ꯄꯤꯅꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯏꯖꯔꯦꯜꯅꯗꯤ ꯆꯩꯅꯥꯅ ꯀꯦꯃꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯇꯧꯅꯤꯡꯗꯅ ꯃꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯔꯤꯀꯣ ꯔꯨꯁꯤꯌꯥꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯅ ꯇꯧꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯀꯣ ꯑꯃꯨꯛꯁꯨ ꯑꯗꯨꯒꯨꯝꯕꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯅ ꯀꯩꯅꯣꯗ ꯍꯥꯟꯅꯗꯤ ꯅꯥꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯁꯥꯗꯒꯤ ꯁꯥꯗ ꯇꯧꯖꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯅ ꯃꯤꯗ ꯂꯥꯛꯑꯒ ꯃꯤꯗ ꯂꯥꯛꯏꯅꯤꯗꯅ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯇꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯆꯠꯅꯤꯅ ꯌꯥꯝ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯐꯩꯌꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯃꯣ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯄꯥꯎꯅꯤ ꯑꯩꯈꯣꯏ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯂꯧꯖꯩ ꯑꯩꯈꯣꯏ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯑꯦꯁ ꯕꯤꯁꯣꯖꯤꯠꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯒꯨꯝꯕ ꯁꯦꯝꯃꯒ DRP ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟꯠ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯜꯂꯒ ꯉꯔꯥꯡꯁꯤ ꯃꯣꯏ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯗꯨꯅ ꯃꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤ ꯃꯃꯥꯡꯗꯁꯨ ꯇꯥꯃꯣ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛ ꯂꯤꯡꯈꯠꯂꯝꯕ ꯀꯥꯟꯗ ꯂꯩꯃꯈꯣꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯇꯨ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯪꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯀꯥꯡꯒ ꯊꯪ ꯇꯥꯔꯒ ꯂꯩꯔꯤ ꯃꯗꯨꯃꯛꯀꯤ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁꯇꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯍꯟꯅꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯂꯩꯅꯩ ꯑꯗꯨ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄ ꯃꯃꯥꯡꯗꯒꯤ ꯀꯥꯡꯕꯨꯅꯅꯦ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯛꯇꯕ ꯑꯃ ꯂꯩ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯃꯛꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯪꯀꯗ ꯃꯥꯡꯍꯟꯈ꯭ꯔꯦꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯠꯁꯤ ꯃꯆꯥ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛ ꯃꯊꯛꯇ ꯗꯥꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯕꯥꯏꯟ ꯃꯆꯥ ꯎꯡꯕꯁꯦ ꯇꯔꯕꯥꯏꯟ ꯃꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯏꯁꯤꯡ ꯆꯦꯟꯗꯔꯤꯕꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯑꯃꯃꯝ ꯊꯝꯕꯗ ꯌꯨꯝ 1,000ꯃꯨꯛꯇꯤ ꯃꯩ ꯄꯤꯕ ꯀꯣꯟꯅꯅꯤ ꯍꯥꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕ ꯂꯩꯔꯦꯕ ꯍꯥꯟꯅꯒꯤ ꯇꯔꯕꯥꯏꯟꯁꯤꯡꯁꯤꯅ ꯐꯠꯇꯧꯗꯤ ꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯄꯗꯒꯤ ꯎꯡꯉꯛꯇꯗꯅ ꯐꯔꯛ ꯇꯥꯗꯅ ꯁꯨꯝ ꯃꯜꯂꯒ ꯇꯣꯛꯈꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯡꯁꯤꯅ ꯃꯤ ꯑꯃꯅ ꯑꯣꯄꯔꯦꯠꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁ꯭ꯇꯦꯖꯁꯦ ꯑꯅꯤꯒ ꯂꯩꯔꯒ ꯐꯠꯇꯕ ꯆꯤꯡꯁꯤꯜꯂꯛꯄꯗꯨꯅ ꯊꯝꯍꯧꯔꯦꯗꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯔꯛꯄ ꯑꯗ ꯀꯔꯤ ꯁꯣꯏꯗꯦꯒꯁꯦ ꯃꯁꯥꯅ ꯂꯣꯏꯅ ꯎꯠꯊꯣꯛꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯁꯨ ꯊꯝ ꯌꯥꯕ ꯆꯤꯡꯗ ꯃꯥꯟꯗꯀꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯁꯤꯡ ꯊꯤꯉꯝꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯩꯁꯤ ꯃꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯁꯇꯦꯅꯦꯕꯜꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯥꯡꯕꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯧꯕ ꯈꯣꯠꯄ ꯃꯥꯏꯀ꯭ꯔꯣ ꯃꯆꯥ ꯃꯌꯥꯝꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯀꯣꯔꯄꯣꯔꯦꯁꯟ ꯍꯦꯟꯅ ꯀꯥꯟꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯃꯨꯛ ꯃꯩꯁꯤꯗꯤ ꯉꯁꯤꯗꯤ ꯃꯩ ꯋꯥꯠꯂꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯗꯅ ꯃꯩ ꯃꯤꯅꯤꯠ ꯑꯃꯇꯪ ꯃꯨꯠꯄꯗ ꯑꯗꯨꯝ ꯃꯊꯥ ꯁꯥꯔꯦꯕ ꯃꯔꯝꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯩꯒꯤ ꯉꯁꯤꯗꯤ ꯃꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯃꯑꯣꯡꯗ ꯂꯥꯛꯄꯅꯤꯅ ꯃꯩꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯃꯩꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯣꯜꯂꯤꯕ ꯀ꯭ꯔꯣꯔꯁꯦ ꯑꯗꯣ ꯁꯤꯡꯗ꯭ꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯈꯔ ꯃꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯦꯅ ꯍꯥꯟꯅꯁꯨ ꯂꯥꯎꯊꯣꯛꯈ꯭रेꯅ ꯑꯗꯨꯗ ꯈꯔ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯋꯥꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯁꯤꯟꯅꯕꯗ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯄꯥꯋꯔ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯅ ꯃꯁꯤ ꯐꯖꯅ ꯇꯧꯔꯒ ꯇꯨꯡꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯍꯧꯔꯒ ꯀꯥꯟꯅꯕꯁꯤ ꯄꯤꯔꯝꯃꯒꯗꯤ ꯍꯌꯦꯡ ꯁꯣꯟꯅꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯃꯁꯥꯃꯛꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤꯁꯤ ꯄꯩꯁꯥ ꯊꯥꯗꯔꯛꯄꯁꯦ ꯁ꯭ꯋꯥꯏꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯗꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ
ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯌꯥ ꯊꯋꯥ ꯁꯥꯗꯦ ꯑꯗꯨ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯀꯌꯥ ꯌꯦꯡꯗꯦ ꯄ꯭ꯔꯖꯥꯁꯨ ꯄꯩꯁꯥ ꯊꯥꯗꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯌꯥꯝ ꯂꯥꯡꯉꯦ ꯁꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯤꯌꯦꯛꯁꯟ ꯀꯌꯥ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯁꯤꯇꯤꯖꯟ ꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯂꯧꯕꯒꯤ ꯔꯥꯏꯠ ꯂꯩꯔꯦꯅ RTI ꯂꯩꯔꯦꯗꯅ ꯊꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯕ ꯂꯣꯏꯔ ꯊꯥꯗꯣꯏꯅꯤ ꯄꯣꯁꯃꯣꯔꯇꯦꯝꯅꯤ ꯂꯣꯏꯈ꯭ꯔꯕ ꯄꯣꯠꯇꯨꯗ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯇꯤꯖꯟ ꯆꯥꯔꯇꯔ ꯀꯥꯏꯅ ꯍꯥꯟꯅ ꯁꯥꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯗꯤꯇꯦꯜꯗꯨ ꯄꯤꯊꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯆꯠꯅꯕꯤꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯤꯅꯅꯦ ꯃꯦꯅꯤꯄꯨꯂꯦꯁꯟꯁꯤ ꯑꯗꯨꯝ ꯃꯇꯨꯡꯗ ꯇꯧꯅꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕ ꯑꯃ ꯑꯣꯏꯔꯣ ꯂꯥꯛꯏꯕ ꯂꯩꯉꯥꯛꯁꯤꯒꯤ ꯇꯨꯡꯒꯤꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯌꯥꯝ ꯁꯥꯟꯅ ꯌꯦꯡꯕꯤꯕ ꯑꯗꯨ ꯇꯨꯡꯒꯤꯁꯨ ꯀꯔꯤꯌꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯌꯔꯗ ꯑꯁꯥ ꯂꯩꯕꯅꯤꯅ ꯌꯥꯝ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯤ ꯐꯖꯅ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯃꯥꯏ ꯀꯔꯤꯌꯔ ꯃꯥꯡꯖꯕ ꯑꯗꯨꯅ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯤ ꯃꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯟꯅꯤ ꯏꯁꯇꯦꯠꯁꯤꯒꯤ ꯂꯟꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯃꯒ ꯄꯤꯄꯜꯁꯤꯡꯅꯁꯨ ꯀooperation ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯄꯨꯡ ꯐꯥꯕꯗꯨꯅꯤ ꯇꯧꯕ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯀꯥꯎꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯚꯤꯂꯦꯖ ꯑꯃ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏ ꯎꯍꯩ ꯋꯥꯍꯩ ꯊꯥꯕ ꯑꯃꯁꯨꯡ ꯁꯥ ꯁꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯃꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯕꯗꯨꯅꯤ ꯃꯌꯥꯝ ꯄꯥꯝꯃꯤꯁꯤꯁꯨ ꯇꯥꯃꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯒꯦ ꯃꯁꯤꯗꯤ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯒꯗꯧꯔꯤꯕ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔꯁꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯃꯣꯏꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯐꯝ ꯑꯃꯗ ꯈꯜꯂꯤꯁꯦ ꯈꯜꯂꯤꯕ ꯃꯐꯝꯁꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁꯁꯤ ꯌꯥꯝ ꯂꯩꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯁꯨ ꯂꯩꯍꯥꯎ ꯌꯥꯝ ꯂꯩꯕ ꯂꯩꯕꯥꯛꯅꯤꯀꯣ ꯍꯣꯏ ꯃꯥꯏ ꯅꯣꯡ ꯆꯤꯡ ꯇꯥꯗꯗꯅ ꯏꯁꯤꯡ ꯂꯥꯛꯇꯗꯅ ꯋꯥꯅꯕꯗꯨꯗꯤ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯇꯕꯒꯤꯅꯦꯕ ꯕꯦꯁꯤꯀꯂꯤ ꯅꯣꯡꯁꯤ ꯇꯥꯕꯁꯨ ꯌꯥꯎꯅꯤ ꯇꯥꯗꯕꯁꯨ ꯌꯥꯎꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕు ꯍꯟꯗꯛꯁꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯗꯦ ꯍꯥꯏꯔꯁꯨ ꯇꯨꯔꯦꯟꯃꯛꯇꯤ ꯏꯁꯤꯡ ꯄꯨꯡꯀꯪ ꯀꯪꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯄꯨꯔꯤ ꯈꯣꯡꯕꯥꯜꯗ ꯏꯁꯤꯡ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯧꯈꯣꯡꯒꯤ ꯄꯣꯠꯁꯤ ꯐꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯄꯣꯠ ꯊꯥꯕ ꯌꯥꯕ ꯂꯝ ꯑꯃꯅꯦꯕ ꯖꯄꯅꯤꯁ ꯃꯆꯥꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯤꯕꯨ ꯍꯥꯠꯂ ꯌꯨꯡꯁꯤꯜꯂ ꯊꯝꯃꯗꯤ ꯃꯤꯗꯨ ꯍꯧꯒꯠꯂꯝꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯅꯦꯕ ꯃꯣꯏ ꯂꯐꯣꯏ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯀꯨꯞꯁꯜꯂꯒ ꯇꯦꯝꯄꯔꯦꯆꯔꯒꯁꯤ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯒ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯃꯊꯛꯇ ꯄꯨꯊꯣꯛꯏꯅꯤ ꯄꯣꯠꯊꯣꯛꯀꯣ ꯑꯩꯈꯣꯏꯒꯤꯅ ꯍꯥꯡꯅ ꯂꯝꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯑꯒ ꯃꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯤ ꯇꯁꯦꯡꯕꯗꯤ ꯄꯔꯃꯥꯀꯜꯆꯔ ꯀꯥꯏ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗ ꯄꯔꯃꯅꯦꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯤ ꯈꯔ ꯇꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦꯅ ꯈꯟꯕ ꯃꯤ ꯑꯃꯅ ꯃꯥꯏ ꯂꯝ ꯌꯥꯝ ꯂꯩꯖꯕꯅ ꯑꯦꯀꯔ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯃꯗꯨꯗ ꯂꯧ ꯎꯕꯁꯤꯗ ꯂꯣꯏꯅꯃꯛ ꯐꯪꯕ ꯍꯦꯛꯇ ꯄꯣꯂꯥꯞꯁꯤ ꯄꯨꯟꯅ ꯐꯪꯕ ꯍꯥꯏꯁꯦ ꯏꯚꯟ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯩ ꯏꯁꯤꯡ ꯂꯣꯏ ꯐꯪꯗꯣꯏꯅꯦ ꯃꯐꯝꯗꯨꯗ ꯑꯇꯣꯞꯄꯗ ꯃꯤꯈꯥ ꯁꯨꯡ ꯄꯣꯟꯗꯕ ꯃꯔꯨ ꯃꯔꯥꯡ ꯀꯔꯤꯒꯁꯦ ꯃꯄꯥꯟꯗꯩ ꯂꯩꯗꯕ ꯍꯧꯖꯤꯛꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯎꯗꯕ ꯂꯧꯎ ꯁꯤꯡꯎꯗꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗ꯭ꯔꯛ ꯑꯦꯗꯤꯛ ꯑꯣꯏꯔꯦꯅ ꯋꯥꯏꯗꯅ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯑꯦꯗꯤꯛ ꯂꯣꯏ ꯑꯣꯏꯈ꯭ꯔꯕꯅꯦ ꯂꯧꯕꯨꯛ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯔ ꯍꯦꯛ ꯍꯥꯞꯇꯕꯗ ꯄꯣꯠ ꯑꯝꯇ ꯄꯥꯟꯗ꯭ꯔꯕ ꯍꯥꯔꯗꯨꯗꯤ MNCꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯤꯕ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯣꯔꯄꯣꯔꯦꯁꯟꯁꯤꯡꯁꯤꯅ ꯃꯔꯨ ꯃꯔꯥꯡ ꯄꯨꯊꯣꯛꯄꯁꯨ ꯍꯥꯏꯕ꯭ꯔꯤꯠ ꯑꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯄꯣꯠꯇꯨ ꯊꯥꯕ ꯃꯇꯝꯗ ꯃꯣꯏ ꯍꯥꯏꯕ꯭ꯔꯤꯠꯇꯨ ꯊꯥꯈ꯭ꯔꯦ ꯃꯣꯏꯅ ꯄꯤꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯣꯠ ꯊꯥꯅꯤꯡꯉꯥꯏ ꯃꯔꯨ ꯂꯣꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯃꯣꯏꯅ ꯄꯤꯔꯛꯇꯕ ꯍꯥꯔꯗꯨ ꯐꯪꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤ ꯐꯥꯎꯕ ꯀꯣꯔꯄꯣꯔꯦꯠꯁꯤꯡꯒꯤ ꯃꯈꯥ ꯇꯤꯅ ꯄꯣꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯂꯥꯛꯏꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯗꯦꯜ ꯃꯥꯏ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯁ꯭ꯄꯣꯠ ꯑꯃ ꯐꯖꯅꯒ ꯃꯣꯗꯦꯜ ꯑꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯠꯅꯅꯕꯅꯦ ꯃꯇꯝꯒꯤ ꯄꯣꯠ ꯆꯩ ꯊꯥꯕꯗꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯤꯡꯕꯁꯤꯡꯗꯤ ꯑꯍꯣꯡꯕ ꯄꯣꯠ ꯀꯩꯁꯨ ꯊꯥꯗ꯭ꯔꯦ ꯀꯣꯕꯤ ꯃꯊꯛꯇ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯗꯨꯗꯒꯤ ꯑꯁꯪꯕꯗꯨꯅ ꯇꯥꯡꯕ ꯊꯥꯏꯗꯅ ꯑꯗ ꯄꯣꯠꯁꯤꯡꯁꯦ ꯃꯥꯏ ꯐꯨꯗ ꯚꯦꯂꯨꯁꯦ ꯍꯦꯟꯅ ꯌꯥꯎꯕꯁꯤꯡꯁꯦ ꯑꯗꯩ ꯁ꯭ꯄꯦꯁꯁꯤ ꯁꯪꯉꯝ ꯑꯃꯗ ꯑꯩꯅ ꯀꯣꯕꯤ ꯅꯨꯡꯕꯤ ꯊꯥꯗꯅ ꯇꯧꯔꯁꯨ ꯆꯦꯡꯒꯨꯝ ꯊꯥꯔꯗꯤ ꯑꯗꯨꯒꯤ ꯁ꯭ꯄꯦꯁꯇꯨꯗ ꯆꯦꯡꯒꯨꯝ ꯊꯥꯔꯗꯤ ꯆꯦꯡꯒꯨꯝꯗꯨꯁꯨ ꯆꯦꯡꯒꯨꯝ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯆꯦꯡꯒꯨꯝꯒ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒ ꯊꯥꯔꯗꯤ ꯖꯄꯥꯟ ꯍꯥꯏꯁꯦ
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯒꯟꯈ꯭ꯔꯕ ꯂꯝꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯅꯕꯁꯤꯡꯁꯦ ꯃꯌꯥꯟꯃꯥꯔꯗꯒ ꯐꯔꯤꯕ ꯍꯤꯟꯖꯥꯡꯁꯤꯗꯤ ꯃꯩꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯐꯕ ꯌꯥꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯁꯤꯅ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯈꯟꯗꯦꯕ ꯁꯔꯀꯥꯔꯅꯁꯨ ꯄꯣꯠꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯈꯟꯗꯦꯕ ꯍꯣꯏ ꯀꯟꯁꯇꯦꯕꯜ 1,000 ꯂꯧꯔꯅꯤ IRB ꯑꯗꯨ ꯂꯧꯔꯅꯤ ꯍꯣꯏ ꯍꯣꯝ ꯒꯥꯔꯗ ꯑꯗꯨ ꯂꯧꯔꯅꯤ ꯑꯩꯅ ꯇꯧꯕꯁꯤꯗꯤ ꯄꯣꯠꯊꯣꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯄꯣꯠꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯒꯗꯧꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯕꯖꯦꯠꯇꯕꯨꯗꯤ ꯏꯟꯀꯝ ꯀꯩꯅꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯃꯤꯠꯌꯦꯡ ꯌꯥꯝ ꯊꯝꯃꯤꯀꯣ ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯃꯤꯠꯌꯦꯡ ꯊꯝꯗꯕꯩꯁꯤ ꯃꯃꯥꯡ ꯌꯥꯝ ꯁꯥꯡꯅ ꯊꯝꯃꯛꯇ꯭ꯔꯕꯅꯦꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤ ꯃꯔꯥꯡ ꯀꯥꯏꯔꯒ ꯏꯟꯗꯁꯇ꯭ꯔꯤꯗ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯗꯣꯏꯅꯤ ꯏꯟꯗꯁꯇ꯭ꯔꯤꯗꯨꯅ ꯋꯥꯡꯉꯀꯥꯟꯗ ꯁꯔꯚꯤꯁ ꯁꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯇꯧꯕꯤꯔꯗꯤ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯃꯣꯗꯦꯜ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯐꯥꯔꯝ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯤꯗꯅ ꯑꯩꯈꯣꯏꯅ ꯌꯥꯎꯏ ꯁꯦ ꯀꯛꯆꯤꯡꯒ ꯀꯩꯅꯣꯒꯁꯤ ꯕꯤꯁꯦꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯑꯅꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯒꯗꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯁꯔꯀꯥꯔꯅ ꯀꯌꯥꯃꯨꯛ ꯁꯥꯊꯤꯅ ꯆꯦꯛꯁꯤꯟꯕꯤꯗꯒꯦꯗ ꯉꯁꯤꯐꯥꯎꯗ ꯃꯐꯝ ꯑꯃꯠꯇꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯂꯩꯇ꯭ꯔꯤꯕ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯍꯥꯟꯅꯗꯒꯤ ꯇꯧꯅꯤ ꯍꯥꯏꯔꯒ ꯇꯧꯅꯤ ꯇꯧꯅꯤ ꯍꯥꯏꯔ ꯁꯨꯝ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯆꯍꯤ ꯁꯥꯡꯈ꯭ꯔꯕꯁꯤꯗꯀꯣ ꯑꯗꯨꯅ ꯀꯣꯕꯤ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯅ ꯀꯦꯖꯤꯗ ꯑꯗꯨ ꯍꯥꯏꯅꯤ ꯑꯗꯣ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯚꯔꯥꯅ ꯍꯦꯟꯅ ꯆꯪꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯊꯝꯅꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯅꯠꯇꯅ ꯃꯄꯥꯟꯗ ꯌꯣꯟꯅꯕꯀꯣ ꯑꯗꯣ ꯉꯁꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤ ꯗꯥꯛꯇꯔ ꯑꯣꯏꯍꯟꯅꯤ ꯎꯀꯤꯜ ꯑꯣꯏꯍꯟꯅꯤꯅ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯚꯥꯔꯤꯗ ꯇꯧꯔ ꯂꯩꯕꯗꯨ ꯇꯧꯗꯕꯅ ꯐꯔꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏ ꯍꯩꯖꯕꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯉꯥꯡ 10,000ꯗ IAS ꯑꯣꯐꯤꯁꯥꯔ ꯑꯃꯈꯛ ꯌꯥꯎꯔꯛꯀꯅꯤ ꯀꯩꯅꯣ 10,000 ꯑꯗꯨꯒꯤ ꯃꯪꯗ ꯃꯥꯡꯍꯜꯂꯒ ꯑꯉꯥꯡ ꯂꯣꯏ ꯃꯥꯡꯍꯜꯂꯦꯗꯅ ꯑꯗꯨ ꯃꯥ ꯍꯩꯅꯖꯕ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯂꯧꯎ ꯁꯤꯡꯎꯗ ꯐꯥꯔꯝꯒ ꯇꯧꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯤꯕ ꯁꯔꯀꯥꯔꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯈꯟꯅꯕ ꯃꯐꯝꯁꯤꯗ ꯃꯤꯌꯥꯝꯗ ꯎꯍꯟꯕꯗ ꯅꯨꯡꯉꯥꯏꯕ ꯂꯩꯍꯟꯕ ꯌꯥꯏꯗꯅ ꯁꯦ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯨꯟꯒꯤ ꯃꯥꯒꯤ ꯉꯥꯅꯨꯒ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯂꯟꯒꯩꯁꯦ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯎꯔ ꯉꯛꯀꯅꯤ ꯁꯦ ꯉꯥꯅꯨꯒ ꯌꯦꯟꯒꯁꯤ ꯑꯌꯨꯛ ꯊꯣꯡ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯄꯗ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯇꯨꯔꯦꯟ ꯏꯁꯤꯡ ꯀꯥꯏꯗ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨ ꯃꯤ ꯑꯃ ꯇꯧꯒꯦ ꯉꯝꯃꯤꯅꯤ ꯑꯗꯩ ꯃꯥꯒꯤ ꯚꯤꯂꯦꯖ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯈꯤꯜꯂꯤ ꯃꯥꯏꯞ ꯌꯥꯎꯏ ꯑꯗ ꯃꯥꯒꯤ ꯃꯣꯅꯤꯇꯔꯁꯤ ꯂꯣꯏ ꯎꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯆꯠꯄꯗꯨ ꯃꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯑꯗꯩ ꯃꯣꯏ ꯄꯨꯂꯞꯇꯨ ꯑꯣꯐꯤꯁ ꯀꯥꯕꯗꯧꯅ ꯂꯥꯛꯑꯒ ꯊꯕꯛ ꯇꯧꯍꯜꯂꯤ ꯆꯌꯣꯜꯒꯤ ꯄꯩꯁా ꯄꯤ ꯂꯅꯥꯏ ꯕꯤꯖꯤꯅꯦꯁ ꯃꯦꯅꯦꯖꯃꯦꯟ ꯂꯣꯏꯔꯕ ꯑꯉꯥꯡ ꯑꯃꯅ ꯀꯃꯔꯁ ꯂꯣꯏꯔꯕ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯝꯃꯗꯤ ꯁꯔꯀꯥꯔꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯀꯩꯅꯣ ꯉꯝꯃꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯃꯣꯗꯦꯜꯗꯨ ꯎꯔꯒ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯌꯥꯝꯅ ꯂꯧ ꯕꯥꯔꯤ ꯂꯩꯕ ꯃꯤ ꯂꯩꯌꯦꯕ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯀꯣ ꯑꯗꯨ ꯇꯧꯒꯦꯅ ꯈꯜꯂꯒ ꯇꯧꯔꯛꯑꯒꯗꯤ ꯏꯔꯝꯗꯝꯁꯤꯗ ꯃꯥꯅ ꯂꯩꯍꯥꯎ ꯌꯥꯝ ꯂꯩꯕ ꯂꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯋꯥꯈꯜꯁꯨ ꯀꯟꯅ ꯃꯥꯏꯀꯩꯗ ꯂꯥꯛꯏꯕꯅꯤ나 이름담식이 보통 ям 부톡 바이제 아파보 있니 보통 ям 부토라디 자파도 고비 임들 빨리 짜투 양카이니까 마품 짜방다 땅카이 땅카이 올림니 코이 얌나 또부 야그래 마시다 미행 상의제 마시막티 타가닝아이니 칸제 파자나 타하닝에 아두부 에이컬처 유니버시티는 떨어버니나 खरदी मोंग तारदी तौरकद्रा खनजे तांग ओर तौरबसो सिनो तांग भाई लोशलकपसिदा कोई ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏ UGCꯒꯤ 7 ꯄꯦ ꯄꯤꯅꯕꯒꯤ ꯗꯥꯕꯤ ꯇꯧꯔꯀꯥꯟꯗ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯇꯧꯔ ꯂꯥꯛꯄꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯖꯕ ꯃꯌꯥꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯕ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯤ ꯑꯣꯖꯥꯁꯤꯡꯁꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯁꯤ ꯃꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯝ ꯂꯨꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯅꯠꯇꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯂꯧ ꯀ꯭ꯂꯥꯁ 12ꯀꯤ ꯑꯃꯁꯨꯡ ꯕꯣꯔꯗꯅ ꯂꯧ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈ꯭ꯌꯥꯅꯆꯤꯡꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯗꯤꯃꯥꯟ ꯇꯧꯔꯛꯏ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯑꯀꯥꯏꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯒꯗꯤ ꯈꯔ ꯍꯦꯛ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯁꯤꯗ ꯇꯥꯃꯣ ꯀꯩ ꯊꯝꯕꯤꯅꯤꯡꯒꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯕꯅꯤꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯄꯣꯠꯇꯨ ꯇꯧꯗꯕꯒꯤꯅꯦꯕ ꯋꯥꯔꯧꯅꯔꯤꯁꯤꯁꯨ ꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯁꯔꯀꯥꯔꯒꯤꯁꯨ ꯃꯥꯒꯤ ꯐꯟ ꯄꯣꯖꯤꯁꯟ ꯐꯠꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ
ꯑꯗꯨ ꯑꯣꯖꯥꯃꯛꯇꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯦꯄꯦꯛꯁ ꯀꯣꯔꯁꯁꯤꯗꯅꯦ ꯑꯣꯖꯥ ꯅꯠꯇꯅ ꯀꯅꯥꯐꯧ ꯗꯣꯛꯇꯔ ꯆꯧꯀꯤ ꯊꯥꯔ ꯐꯝꯕ ꯌꯥꯗꯦ ꯃꯥꯏ ꯔꯦꯁꯄꯦꯛ ꯈꯨꯇꯧꯁꯦ ꯖꯔꯃꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯇꯣꯂꯣꯞꯁꯤ ꯑꯣꯖꯥꯅꯤ ꯑꯗꯒꯤꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯏꯗꯨꯀꯦꯁꯟ ꯇꯥ ꯂꯩꯕ ꯌꯥꯝꯅ ꯇꯣꯞ 10ꯗ ꯃꯩ ꯍꯧꯕ ꯂꯝꯅꯤꯗꯅ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇꯔꯅ ꯌꯧꯕ ꯉꯝꯃꯣꯏ ꯖꯄꯥꯟꯗ ꯄꯨꯂꯤꯁ ꯑꯃꯠꯇꯅ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯣꯖꯥ ꯐꯥꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯁ꯭ꯇꯦꯇꯁ ꯌꯥꯝ ꯋꯥꯡꯉꯦ ꯀꯩꯒꯤꯅꯣꯗ ꯑꯣꯖꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯃ ꯆꯪꯉꯦꯕ ꯃꯥꯒꯤ ꯃꯀꯣꯛꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯍꯌꯦꯡ ꯑꯉꯥꯡꯗꯤ ꯄꯔꯥ ꯇꯥꯛꯀꯗꯕ ꯂꯦꯁꯟ ꯄ꯭ꯂꯥꯟ ꯀꯣ ꯌꯥꯝ ꯂꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯤꯌꯥꯝꯅꯁꯨ ꯎꯗꯕ ꯁꯔꯀꯥꯔꯅꯁꯨ ꯎꯗꯕ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕ 21st ꯁꯦꯟꯆꯨꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯏꯔꯥꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ IQ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯁꯤ ꯀꯆꯥꯅꯤ ꯃꯥꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯂꯥꯛꯈ꯭ꯔꯗꯤ ꯍꯣꯜ ꯗ ꯑꯣꯐꯤꯁ ꯔꯣꯕꯣꯠꯅ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯜ ꯗ ꯏꯟꯗꯁꯇ꯭ꯔꯤ ꯔꯣꯕꯣꯠꯅ ꯁꯤꯜꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯤ ꯂꯧ ꯈꯣꯏꯕ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯌꯩꯕ ꯑꯣꯏꯔꯣ ꯈꯥꯎꯕ ꯑꯣꯏꯔꯣ ꯃꯦꯆꯤꯟꯅ ꯇꯧꯔꯛꯏꯁꯦ ꯑꯗꯩꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯣꯏꯔꯣ ꯄꯨꯈ꯭ꯔꯤ ꯇꯧꯔ ꯃꯦꯆꯤꯟ ꯂꯣꯏ ꯇꯧꯔꯛꯈ꯭ꯔꯦꯅ ꯃꯤꯅ ꯇꯧꯔꯝꯕꯗꯨ ꯃꯤ ꯃꯌꯥꯝꯅ ꯄꯩꯁꯥ ꯐꯪꯉꯝꯕꯗꯨ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯉꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯃꯈꯨꯠ ꯄꯨꯜꯂ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯅ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯆꯥꯎꯈꯠꯇꯕ ꯂꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕ ꯂꯝꯗ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ 95%ꯅ ꯊꯕꯛ ꯐꯪꯉꯛꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯣꯏꯕ ꯑꯗꯣ ꯆꯥꯎꯈꯠꯄ ꯂꯝꯗ ꯁꯦ ꯏꯖꯔꯦꯜꯒꯤ ꯑꯐꯥꯎꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ 20 lesson for 21st century ꯂꯥꯏꯔꯤꯛ ꯏꯕ ꯃꯤꯒꯤꯗꯤ ꯑꯉꯥꯡꯗꯤꯀꯣ ꯂꯥꯛꯀꯗꯕ ꯄꯣꯠꯇꯨꯒꯤ ꯃꯊꯛꯇ ꯂꯩꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕ ꯑꯣꯖꯥꯁꯤꯡꯁꯤ ꯃꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯀꯗꯕꯗꯨ ꯑꯣꯖꯥꯁꯤꯡ ꯂꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯄꯥꯔꯝꯒꯅꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨꯀꯣ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯒꯗꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯁꯨꯒꯗꯅ ꯂꯥꯏꯔꯤꯛ ꯇꯥꯍꯜꯂꯗꯤꯀꯣ ꯑꯣꯖꯥꯁꯦ ꯁꯨꯒꯗꯅ ꯂꯥꯏꯔꯤꯛ ꯇꯥꯍꯟꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯀꯅꯤ ꯀꯥꯏꯕ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯗꯨ ꯄꯣꯛꯂꯛꯇ꯭ꯔꯒꯗꯤꯀꯣ ꯑꯣꯖꯥꯁꯤꯡꯗ ꯇꯧꯔꯝꯒꯗꯕ ꯄꯣꯠꯇꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯅꯤꯍꯥꯎ ꯃꯦꯅꯤꯍꯥꯎ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯕꯛ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯃꯣꯏꯒꯤ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯣꯂꯣꯞꯀ ꯆꯠꯇꯦꯅ ꯐꯪꯗ꯭ꯔꯁꯨ ꯃꯣꯏꯗꯤ ꯐꯪꯗꯕꯒ ꯂꯩꯄꯣꯠꯇꯦꯕ ꯑꯣꯟꯅꯕ꯭ꯔꯥ ꯈꯜꯂꯦ ꯑꯣꯟꯅ ꯇꯩꯅꯕ꯭ꯔꯥ ꯈꯜꯂꯦꯕ ꯃꯤꯠꯌꯦꯡꯁꯤ ꯀꯅꯥꯗ ꯆꯪꯕꯤꯒꯗꯧꯅꯦꯁꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯝꯁꯤꯡꯒꯤ ꯑꯁꯤꯡꯕ ꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯁꯦ ꯃꯤ ꯁꯥꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯅꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯏꯟꯖꯤꯅꯤꯌꯔꯗ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯩꯀꯣ ꯇꯧꯁꯤ ꯃꯣꯏꯁꯨ ꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯣꯜ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯈꯣꯠꯂꯤꯕꯨꯗꯤ ꯆꯨꯝꯃꯤꯀꯣ ꯃꯤ ꯁꯥꯕ ꯏꯟꯖꯤꯅꯤꯌꯔꯅ ꯁꯦꯝꯃꯛꯄ ꯃꯤ ꯃꯌꯥꯝꯁꯤ ꯐꯔꯛ ꯇꯥꯔꯗꯤꯀꯣ ꯑꯣꯐꯤꯁꯥꯔꯗꯨ ꯉꯥꯏꯔꯦ ꯃꯟꯇ꯭ꯔꯤꯁꯨ ꯉꯥꯏꯔꯦ ꯄꯨꯂꯤꯁꯁꯨ ꯉꯥꯏꯔꯦ ꯎꯀꯤꯜꯁꯨ ꯉꯥꯏꯔꯦ ꯂꯧꯃꯤꯁꯨ ꯉꯥꯏꯔꯦ ꯁꯤꯟꯃꯤꯁꯨ ꯉꯥꯏꯔꯦ ꯂꯣꯏ ꯊꯣꯛꯈ꯭ꯔꯤꯅꯤꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯐꯠꯂꯛꯇꯕ ꯍꯥꯏꯁꯦ ꯂꯩꯕꯥꯛꯇꯨꯗꯤ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯌꯥꯝ ꯐꯖꯅ ꯆꯪꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣꯒ ꯁꯤꯟꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯇ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ